ꯃꯤꯌꯥꯝꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯇ꯭ꯔꯛ ꯀꯌꯥ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯇꯃꯦꯡꯂꯣꯡ ꯑꯃꯁꯨꯡ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯨꯀꯤ ꯁꯤꯡ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯍꯥꯏꯅ ꯔꯣꯡꯃꯩ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔ RNSOM ꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯟꯊꯨꯏ ꯄꯥꯃꯩꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯔꯣꯡꯃꯩ ꯅꯥꯒꯥ ꯐꯨꯔꯨꯞꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯀ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯦꯞꯇꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯔꯣꯡꯃꯩ ꯃꯤꯌꯥꯝꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 37ꯗ ꯄꯣꯠ ꯄꯨꯕ ꯑꯃꯗꯤ ꯑꯍꯥꯡꯕ ꯇ꯭ꯔꯛꯁꯤꯡ ꯑꯁꯤ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯆꯠꯄ ꯌꯥꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁꯇ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛ ꯍꯥꯏꯈꯤꯕ ꯂꯩꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯤꯔꯤꯕꯥꯝ, ꯇꯃꯦꯡꯂꯣꯡ ꯑꯃꯗꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯔꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯀꯣꯔꯠ ꯄꯤꯕꯒ ꯂꯣꯏꯅꯅ ꯇ꯭ꯔꯛꯁꯤꯡ ꯑꯁꯤ ꯃꯊꯧ ꯇꯧꯍꯜꯂꯛꯈꯤꯕꯅꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯣꯟꯚꯣꯏ ꯄꯤꯗꯨꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯠꯁꯤꯡ ꯑꯃꯗꯤ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯕ ꯇ꯭ꯔꯛꯁꯤꯡ ꯑꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯊꯧ ꯇꯧꯍꯜꯂꯛꯄ ꯑꯗꯨꯒꯤꯗꯃꯛ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇ꯭ꯔꯛ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤꯕ ꯑꯁꯤ ꯇ꯭ꯔꯛꯁꯤꯡ ꯑꯗꯨ ꯈꯛꯇꯗ ꯑꯦꯇꯦꯛ ꯆꯠꯊꯕ ꯅꯠꯇꯦ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯇ꯭ꯔꯛ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN05C 3992 ꯑꯃꯁꯨꯡ AS113577ꯗ ꯑꯣꯇꯣꯃꯦꯇꯤꯛ ꯔꯥꯏꯐꯜ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯃꯗꯤ ꯇ꯭ꯔꯛꯁꯤꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯇ꯭ꯔꯛꯁꯤꯡ ꯑꯗꯨ ꯆꯦꯡ, ꯇꯤꯜꯍꯧ ꯑꯃꯗꯤ ꯑꯂꯨꯅꯆꯤꯡꯕ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯃꯥꯡꯊꯛꯇꯁꯨ ꯀꯥꯏꯃꯩꯗ ꯃꯃꯥꯟꯅꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯇꯃꯦꯡꯂꯣꯡ ꯑꯃꯁꯨꯡ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯨꯀꯤ ꯁꯤꯡ ꯕꯣꯏꯀꯣꯠ ꯇꯧꯅꯕ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯕꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫